कांग्रेस पार्टी की एमएलए मंगा असिदा एमएलए कुन मंगा नत्रगा कुन तरुक खक पिरबदी था तरुक की मनुंगदा अनौब लेंगाक अमा सेंबा ngamdraba पुंसी चुप्पा एमएलए थादोके हाइना खुंद्राकवाम कॉन्स्टिट्यूएंसी के एमएलए TH लोकेश्वर न फोंगदोरक्ली ngasi upal thasi upal hinghansi haiba thimda jun tara mari dagi hoduna Manipur gi mafam kayada chatuna miyamda pauzil pikhiba environmental activist Manikanta Mutum okpagi thoram ama ngasi Manipur Press Club ta pangthokre thoram aduda khundrakwam constituency ge MLA TH Lokeshwar na makha taraduna BJP amadi makhoiga chatminariba MLA yankhai leiba party na Anouba Leingak ama semba ngamdana leiri Manipur da hawkhiba kumjali singani kulhumdoi gi me ahumdagi hoduna ngasi fawa chatharakliba irang asina maram oiduna miyam wana khangningai cherak asida lamdam asida leiriba BJP ga punna chatminariba party singna Leingak ama semba gi khudong chaba leirabasu ngasi fawba Anouba Leingak ama semba ngamdana leiba asimak ngakpa fawi hauzik opposition da leiriba MLA manga asigi mathakta MLA kun manga Nattrga kun taruk khakta pibirabadi tha taruk fawbagi manungda Anouba Leingak ama semba ngamdrabadi punsi chuppagi MLA famdagi thadok chage haiki loinana Anouba Leingak ama semba ngamdana lamdam asida president's rule thamlibra Nattrga personal rule thamlibra haiba khangba ngamdre Manipur da hauzik lairiba phibam asida makhatana PR sangtharakpa tarabadi maduda thorakpa afafattagi tekchak pumba hauzik lairiba BJP ga chatminariba MLA singna pugadabani Leingak ama sembagi majority lairiba MLA singna ngasi fawba afaba Leingak ama semba ngamdaba asimak Manipur gi oina yamna laibak thibani haina phongdokhi कोई मांगा आफिक मत का कुलों कुलों के बीवी के लो सरकार वो चीज़ उनके छात्रों ने सारा ना करना पुरुषी को MLA को तो चल नहीं तौरो मन नंबर काला कर दिया कोई सपोर्ट हो कोई BJP का कोई सपोर्ट हो जाते हैं नेशनल पार्टी ने डेमोक्रेसी से लाइबा ने तीन ये मका द कॉन्स्टिट्यूशन मका द याना तब ने कोई दिस पॉलिसी ने करना अदुन मरम हो गया मसकी करे तो चुंगो जो याना तब ने मरम हो गया तौरो सेमो लोजो कोई सपोर्ट हो जाते तौरो के न प्रकार ये सेमो कोई तो है अंदर में था तो ने सारा ये विरोध में हम लगा ना कुछ ही इंदर होते सब नहीं लाके ले पता कर रहे हैं पंजाब में अगर ताबे पता नानी पोषण करी है ना नानी है तो मैंने भी तो भी कोई हम जगह कोई MLA में कोई पोषण MLA मथाउ से ओवर साइन तो उनका गम ना तो था खुद मत सुनो मिसने जब मैं कहीं लाला मत तो या सुनो ना पता लेकिन इसमें लोग पर लोग कहीं लाल इसमें खाओ ना मतलब खाओ ना कोई थाउ ना